Paujadi Yumpok Maroy Pau Karab the Docter. Wangoi by election the Mirip Oiduna notification Pan Taugadaba, nomination Pan Taugadaba Nong Mamanda, expenditure Kamarilena, bank account Hangadaba notice Togle. November 30 Pangtol November Tara the Bot Masing Tigadouri Wangoi Bidan Sabamaraki Mikalda, Mirip Oiduna in a bank account Hangadaba, Impal West District Election Officer ki notice na Kangale. Bank account asim Mirip Oiduna in a nomination Palda Wadaba Nongma Watingaida. Mamangda apamba bank amada election expenditure mari lainana hangadabani aina notice asida khangale DEO Impal West ki notice asida makha taraduna kendra asida candidate oigedaba miui aduna election expenditure mari lainana bank account number adu RO da iba zero ama iduna communication tawgadabani account adu candidate masana tagana mahaki election worker na tagana agent gi mingda hangane bank account hangba adu cooperative bank na tagana post office da hangna ba khangale masigedaba bank sinda akhanana dedicated counter hangnada basu khangale notice ate makha taradun kana gumba candidate chinga mari leinaba expenditure madhangdana trakana bank account hangdaba tarabade commission ki guideline entre aina notice issue tawgane election ga mari leinan hangdadur account adu Lupa Lising kundagi tadana hangane candidate masana trakana agenda election expenditure gi sel puba Lupa Lising yankhai dagi hena puba yaroi aina notice asida haire Angang Unabada Leikhidrabi Panthoi Docter na Hingthat thatpani Mache Note AUC Liberas Medicity da Pairen Bum Ongbe Panthoi Debi Zahi Kuntragani Ban Mapuri Pesing Kainganba Kagem Pali Ngana Pitong that Labi Ashina Ahum Super Oina Nopamasa Am Undra Bamatong Leikhidrabi Matanga Sikwa Kaitel Ngana Pitong da Miam Nawakan Mipam Pnduna Protest Taukre Social Welfare Club na Sinduna Pangtoke Wakan Mipam da Saruyakiba Leikhidrabi Machena Pangtoke Pada Mishi Asi Docter na Section Dabati Sekibani Masada Anaba Amata Late Docter na Hingthat thatpani Maduda Chenariba Docter Mathkta Chapacharak Pigadabane License Kakadabane Lehuriba Masasing Asig Mahimasing Tamba Amade Chaudhry Pubuki Asang Bajing Punamag Chenaba Docter Amade Raz Medicitina Pudo Pugadabane Nopi Amashiram Me Ngarang Ayupung Mangarum Taba Adwaida Kontogsam Leire Beleka the Sing Naningai Oibamong the Nopi Ama Pukri the Tadun Siramle Taudogasi Pau Hikpang Baga Pachoy Police Station ki Kangbuna Forensic Science ki Team Kauduna Asiba Adu Postmortem ki Remski Mota Tamkre Leikhidrabi Nupi Adu Kontok Jamamang Legai Kuldagi Gangmai Gangile Sahi Yankai Nitoi Shurabini Aire Mahagarang Ayupung Taramatoi Makaram Taba Adwaida Twokibadagi Tiba Kangdana Lakibani Aire Taudogasi Gamarila Namiui Aniso Pachoy Police Nal Akudre Aire Makoi Ani Adudi Kontok Jam Rajen Sahi Humpu Apopa Leikhidraba Krishna Mohon Amade Kontok Jam Ong Besana Hanbi Sahi Yankai Taruk Mapureba Ke Rajen Makoy ani ngasi kota putok laba matong riman Loukhtnaba yare ato papau amadana masak khang daba lachet ama sandorak tuna kharau khunok da sandang kamrom sire ngasi dagi namit kharani ki mamang dagi Tengnopol district ki manung chanba kharau khunok village da masak khang daba lachet ama sandorak tuna khol asida loiba sandang tararom sire Chandel Animal Welfare gi center gi Prakash maring da phongtorok ki matung ina sikraba sandang cheng ase masada kari gumbalana layung amatu lamdana mathang sirak pani Athoba Madam da Manipur Sarkar ki Veterinary and Animal Husbandry Department ki Miyang Changbiduna Sandang Medun Asekal Ho Daba Tarabadi Kul Asidagi Sandang Pura Mutki Bayabagi Akiba Leire Haire Kuki Singgi Ban Maram Oiduna Gari Pnduna Leire Harau Tilda National Sports University Sabagi Lam Demarcation Tawbada Kangpopi District ki Manung Chanba Harau Tilgi Lam Choge Demarcation Tawbada Impal West District Administration Kakta Tawba Yaroi Kangpopi Sujon Gadabani Aina Kuki Community ki Civil Society Organization Kaya demand Tawba Luinana October Manga ki Noktilpung Amadagi Thasi ki Tang Taragi ahing Nongyai Pawat Total Ban Chathagi Badagi National Highway Anida Impal National Highway Ani Impal Dimapur Lambi Amade National Highway 37 Impal Jiribam Lambi da Gari Pnduna Leire Banasina Maram Oiduna Ngasisho Highway Ani Mathkta Gari Chenchingba Lepkhre Ayuktagi Hauna Highway Asigi Tongan Bamapong Kaya da Ban Chokan Pakaya Thorakduna Gari Chenchingba Thingbagi Thabak Chathake Impal Dimapur Lambi Paringi Kangpopi area Amadi Impal Jiribam Lambi Paringi Kaimai area da Miam Thorakduna Lambi Thingke Ating ba asina Maram Oiduna Ahujik Mau Amadi Senapati da Malpuba Amadi Passenger Puba Gari Pnduna Leire Masing Yanglaba Police Force Thomjinduna Akai Atoi Thoktnaba Ngaksenbagi Thabak Chathari Kangpopi area da Ban Maram Oiduna Pnduna Leire Gari Ching Asi Security gi Kangpuna Ngaksenduna Impal Tamna Puthokna Honabada Ban Chogat Pasina Kangpopi gi Handbung amusung gam kivai laiko bongbol amadi kaithel manpi mafam singda nungna thajilak badegi gari ke hamingsel akai atai thokre ningsing baya badi garang nongthil CM gi bangloda chief minister ka kangpopi gi civil society organization ki losing basinga
Minister Letpok Hawkip CM ki advisor ngamthang Hawkip amade Impal West DC jauna mari leinaba official singa wari sanatuna janaki ba puraknaba honake mifam adu nubidang waru pung 5 minit nimpu mangadagi nubidang pung 3 minit kun phau chathabada jasinaba purak ngamkhidabane maragasida total ban Handoktarabdi Counter Blocked Tougadouri Handoktar Sports University sabagi lam demarcation tawbadi jamna kanna janing taba phongdoktuna tongan ba Kuki community organization sin National Highway Impal Jiribam lambi amade Impal Dimapur lambi animal total ban tawriba ase ngasi ahing Nongyai phobgi manungda handokta tarabade counter blockade tawragani haina National Sports University Handoktar Protection Committee ki maiketigi phongdokre hiram basigi matan ngasi committee asina sinduna Impal West ki kanto awang leikai community hall da miyam ki oiba mifam ama pangthokre mifam aduda khurkun gram panchayat ki pradhan irengbam chanta Pumlo Gram Panchayat ki Pradhan Maisna Marichan, Manipur Village Forest Right Protection Association ki President Angom Tomba, Maitai Luptin Sana Konung ki Thaupuba Mayang Pramod, Lauksal ki Advisor Mutum Chara Mane, Payang Moidang Pok, Kadang Ban Kangchub, Tidal Pokpik Kaukruk, Senjam Kuno, Senjam Chirang, Morbung Kuno Kurkun, Kanto Sabal Laimakong, Awang Sekmai, Nong Tompam Amade, Kangla Tombina Sing Badaki Lak Pamasing Yamla Bamuyana Saruyake. Ngasi ki miyam ki oiba mifam aduda saruyaki National Sports University Protection Committee ki Working President Y Ranjan na phongdokibada Handoktar National Sports University sanabagi damag Prime Minister Narendra Modi na urip yung tamkibane Sports University asi community amagi apambada sabada kyar kana community amana apan ba pirakpa University asi gi water supply reservoir tumna mai thadokna manghanba masida natana laimakong singmang ta laiba konung lairembigi sanglen mangta kan bedana tan ahoje National Highway ani maktam kakna bantau sileba asi baram chade magna Mathkta ki bedi Handoktar asi state darbana masakhang laba sarbe lene ingsok lising amaka sahapan kun taruk tagi lising amaka sahapan kun nipan phogi manung channa state darbar gi warip amana Handoktar asi tampaki lai oikraba al anin pirambade National Sports University sabagi wafam lakpada Handoktar gi mafam khara kathoktuna University asi sanabagi ayaba pikibane Sarbel len oiriba loinana Impal West District ki manung patata duna leiribane masidana tana government ki gazette thoklaba wafam asibo community kharana laksinduna kunda sillaga makoi gi lamni aiba laibak thibane haujik makoi gi lamni aina claim tawriba asi matik chaba khudam changdam piba ngamba document leiragadi puthokna utpangam gadabane maram charana National Highway ani da ban tawsiliba asi handokadabane maduna trabadi counter blockade ki khongjang changsilagani aike nakalamronda NSCN-IM ni singnaba Cheng Chingba FCI ki garisingda Lupa Lising ahum pidrabadi Gari Mei Thagani haibadagi Cheng Chingba Lepkhre National Highway 37 Impal Jiribam lambida cheliba FCI ki Cheng Chingba garisingda Nagaland ki lalhaglup amu oriba NSCN-IM ni singnabasingna naha kharana Cheng Chingba garisingda gari trip amamda Lupa Lising ahum pidrabadi Gari Mei Thagani haiduna ki halakpadigi ngasidagi ahuna FCI ki Cheng Pubak garising steering thadokre NSCN-IM ni singnabasingna FCI ki Cheng Chingba garisingda ki halakliba asigi matangda ngakpisin binabagi thabak paket pinabagi damakta All Jiribam Road Transport Drivers Union ki General Secretary N Maniton Chinghal Deputy Commissioner Jiribam da aiba jerol amachu pisinkhre jerol asi Kuki Copy to Oina Jiribam District SP da su pisinki aire jerol asina pallibadi makoi masana masabu chingki lalaglup amani haina saktak jabana kharana Jiribam da leiriba Food Corporation of India FCI dagi Cheng Chingliba garisingda gari trip amam da Lupa Lising ahum pigadabane karigumba sanfam sing asi pidrabade garising mai thadokna mangan gani aibasine DC da pisin ki peserol asi da mayek sengna pallibade khulai paiba nahasingda hanadagi ahuna Impal Jiribam lambi paringe nungkau point da gari amam dagi lupa chama nungba point da lupa changa barak da lupa chama amade rengpang da lupa chama lobagi dabak chataduna leire masigi matakda gari amam dagi Lupa Lising ahum lawgani haina khangalakpa asidagi gari chenba lepagi phirep asi lawrokpane hiram asi gamari dan ngasi Jiribam DC office da DC na chair logduna Jiribam district SP amade bari leinaba official single loinana athuba mifam ama pangthoktuna khanakre oirekliba phibam asigi matangda Manipur sarkar na aiba cherol piduna mariksumna khanganba loinana Impal Jiribam lambida security akan bangaksen bagi thaurang paikan pinabasu sarkar na khanganana ba warip lawkhre aire Press na police dagi phangba pawgi matung inadi FCI gi Cheng Chingba garisingda Lupa Lising ahum gari trip amamda pidrabadi Gari Mei Thagani mahangani aina ki halakliba asi NSCN-IM nani aiba khangle Jiribam police dagi phangba pawgi matung inade jiri lambi gi sarukta Jiribam police na ngaksen bagi thaudang lawriba asi jiri dagi kaifundai phawbane hairiba lambi paring asi Jiribam police na akanba ngaksen bagi thabak paikatba haure adubo
Kaifun Daiki Impal Jona, Chakadabel, Jiri Lambi, Asingaks and Bagi Tabak, Paikanabasu Jiribam, DC Kudanga Manipur Sarkarda, Aibosoril Pudana Kangalagane, Loja Lambi Paring Asingaks and Bagita Manipur, Sarkana Highway Security Posting Katpiba, Mathautare, Loja Lambi Paring Ashida Leire Pera Military Porting Asina, Maramana Pugada Lambi Saruksing, Mayakshena Kadulaga, Naks and Bagita Paikanaba Kodapamsu, Tokle Ahe, Impal Jiribam Lambi Amadi Lambi Asida Leire Thong Singgi Pimam haibadagi drivers in Aklaitana Awaba Kia Mayuknat Laklibane, Jiribam Police Makedagisu drivers in Kidamakta, Pangpa Yapateng Bang Pangtuna Lakle, Maduna Housing Impal Jiribam Lambi Asingaks and Bagidaba Paikapam Tokle, FCI Cheng Gari Chingba Lepkhre, Manipur Miam Saningai Cheng Leitabadagi, Asawa Awaba Suidana Mayuknaba Yai Ike. Lupa Crore Onki Mathkta drug purmba chennaba SI Devsan amadi chennabasinggi Mathkta ahing Loukhtnaba AMSU PM da Memorandum Pisinkhre. Sahiya Chief Minister Medal for Gallantry Award Pangkibasinggi Manungda Vice Mayor Devsan Singh SI CDO Impal East Hariba Miui Asi Sok Lising Ani Tarahumdagi April Kunganipanda Lupa Crore Onki Mathkta drug purmba Mari Leinaba Case to Sound Chenaba Miui Amani Aina Sahiya Sigi August Taraga Tarukta Lebak Miam da Loukhthoki Adubo Makhatana Karigumba Aingi Oiba Action Amata Loukhtana ngasi Phaobana Pnduna Thambiriba Asigi Matangda Achumba Tawbinabagi Damakta Bharatki Prime Minister da Memorandum ama Pisinkhre Hainu All Manipur Student Union AMSU gi Cherol Amana Aire Cherol Sina Airibadi Numit Adumaki Athengbada Joint Secretary Homna Order ama Thoktana B Devsan Singhadagi Medal Adu Loukhthoki Loinana B Devsan Singh SI CDO Impal East Amadi E Rosan Singh Inspector Leaders to SP Impal East Anibo Kudakta Thabakta Suspend Tauke Loinana Kera Desiam Singh IGP Intelligence Talusing Inquiry Committee Amasemble Haida Loukhthoki Aire Hiramasigi Matangda Manipurgi DGP LM Kautena Kodhik Piba Order Ama Thoktuna Miui Omna Saba Inquiry Committee Amasemke Aduga Madugi Report Asi Sayo Lama Phawagi Manungda Pikalakadabani Haida Mayaksing Panke Aire Cherolasina Hai Agaski Tang Taraga Tarita Taudoksing Asigi Aswibasing Asipo Mariksum Tigat Pinaba High Court Retier Zestagi Tadaba Miui Amana losing ba High Level Independent Inquiry Committee Amasembiu Haida Manipurgi Governor da Memorandum Ama Pisinkhre Memorandum Asigi Copy Chief Minister Amasung DGP Manipur Dasu Taki Aire Masigi Matunda August Tang Taraga Mapanda AMSU Amukhanna High Level Independent Inquiry Committee Amaswidana Sembiu Haina Takshinke Aroibada contenting asigi maro iba pau khara asibo pau tamjariba Manipur Local News YouTube channel amade Facebook page asidagi yang biribu punamak puthagatjari loinana channel asina dumda kanarabadi subscribe like and share tawba kabiganu punamak po amukanna thagatjari